ꯔꯁꯤꯌꯥꯗꯁꯨ ꯃꯤꯁꯤꯃꯤꯅ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗ꯭ꯔꯕꯁꯨ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯔꯁꯤꯌꯥꯒꯤ ꯗꯤꯖꯤꯇꯦꯜ ꯕꯦꯡꯀꯤꯡꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯒꯨꯒꯜ ꯄꯦ ꯑꯃꯁꯨꯡ ꯑꯦꯄꯜ ꯄꯦ ꯁꯔꯚꯤꯁꯦꯁꯅꯆꯤꯡꯕꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯕꯦꯡꯛ ꯀꯁꯇꯃꯔꯁꯤꯡ ꯑꯦꯚ꯭ꯔꯤ ꯔꯁꯤꯌꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯕꯒꯤ ꯆꯪꯈꯤꯕ ꯃꯥꯡꯈꯤꯕ ꯁꯦꯟꯐꯝ ꯁꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯂꯥꯟ ꯊꯣꯏꯕ ꯑꯃꯁꯨꯡ ꯄꯣꯕ ꯑꯅꯤꯃꯛꯇ ꯁꯣꯏꯗꯅ ꯇꯧꯔꯒꯗꯕ ꯊꯕꯛꯅꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯗ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯦꯄꯜ ꯄꯦ ꯑꯃꯁꯨꯡ ꯒꯨꯒꯜ ꯄꯦ ꯁꯔꯚꯤꯁꯦꯁꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯦꯇ꯭ꯔꯣ ꯁꯤꯇꯤ ꯁꯔꯚꯤꯁꯦꯁꯁꯤꯡꯗꯗꯤ ꯁꯣꯄꯤꯡ ꯅꯠꯇ꯭ꯔꯒ ꯑꯅꯝꯕ ꯄꯦꯃꯦꯟꯠꯁꯤꯡ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯦꯇ꯭ꯔꯣ ꯁꯔꯚꯤꯁꯦꯁꯁꯤꯡꯗ ꯒꯨꯒꯜ ꯄꯦ ꯑꯃꯁꯨꯡ ꯑꯦꯄꯜ ꯄꯦ ꯁꯤꯖꯤꯟꯅꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯕꯦꯡꯛꯁꯤꯡ ꯚꯤꯇꯤꯕꯤ ꯒ꯭ꯔꯨꯞ, ꯁꯣꯞꯁꯣꯝꯕꯦꯡꯛ, ꯅꯣꯚꯤꯀꯣꯕꯦꯡꯛ, ꯄ꯭ꯔꯣꯝꯕ꯭ꯌꯥꯁꯕꯦꯡꯛ, ꯑꯣꯠꯀ꯭ꯔꯤꯇꯤꯒꯤ ꯀꯁꯇꯃꯔꯁꯤꯡ ꯑꯦꯕ꯭ꯔꯣꯗ ꯄꯦꯃꯦꯟꯠ ꯄꯨꯝꯅꯃꯛ ꯌꯥꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯕꯦꯡꯛꯁꯤꯡ ꯑꯁꯤꯒꯤ ꯀꯥꯔꯗꯁꯤꯡ ꯍꯧꯖꯤꯛ ꯒꯨꯒꯜ ꯄꯦ ꯑꯃꯁꯨꯡ ꯑꯦꯄꯜ ꯄꯦ ꯁꯔꯚꯤꯁꯦꯁ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯣꯕꯥꯏꯜ ꯄꯦꯃꯦꯟꯠ ꯁꯔꯚꯤꯁ ꯑꯁꯤ ꯔꯁꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯑꯣꯟ ꯑꯣꯏꯖꯕ ꯁ꯭ꯕꯔꯕꯦꯡꯛ ꯑꯁꯤꯅ ꯑꯣꯏ꯫ ꯔꯁꯤꯌꯥꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ 19%ꯗꯤ ꯒꯨꯒꯜ ꯄꯦ ꯁꯤꯖꯤꯟꯅꯩ, ꯑꯗꯨꯒ 10%ꯅ ꯑꯦꯄꯜ ꯄꯦ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ 50%ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯄꯥꯟ ꯂꯝꯒꯤ ꯄꯦꯃꯦꯟꯠ ꯁꯔꯚꯤꯁ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯅꯤ꯫ ꯌꯨꯑꯦꯁꯅꯁꯨ ꯔꯁꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯤꯒꯦꯁꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁ ꯑꯅꯤ ꯁ꯭ꯕꯔꯕꯦꯡꯛ ꯑꯃꯁꯨꯡ ꯚꯤꯇꯤꯕꯤ ꯕꯦꯡꯛ ꯑꯅꯤꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯅꯁꯨ ꯔꯁꯤꯌꯟ ꯕꯦꯡꯛ 5ꯒꯤ ꯃꯥꯜꯆꯥꯡ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯅꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯕꯦꯡꯀꯤꯡ ꯁꯔꯚꯤꯁꯦꯁꯁꯤꯡꯒꯤ ꯃꯔꯤ ꯂꯩꯅꯍꯜꯂꯤꯕ ꯁꯣꯁꯥꯏꯇꯤ ꯐꯣꯔ ꯋꯥꯔꯜꯗ ꯋꯥꯏꯗ ꯏꯟꯇꯔꯕꯦꯡꯛ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇꯦꯂꯤꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ (SWIFT) ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯗꯒꯤ ꯔꯁꯤꯌꯥꯒꯤ ꯕꯦꯡꯛ ꯈꯔ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯜ ꯑꯃ ꯇꯧꯕꯗ ꯑꯉꯝꯕ ꯑꯊꯣꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯌꯥꯝꯅ ꯁꯤꯗꯕ, ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯕ ꯑꯗꯨꯈꯛꯀꯤ ꯋꯥꯅꯤ꯫ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯁꯤꯍꯧꯗꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯀꯣꯜ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯥꯒꯗꯧꯔꯤꯕꯅꯤ꯫